Arambai News Guwahati da Manipuri Pao tabiri singbu ihan hanba maktada chingangbam Sujitrani na kurumjari. Hojing asigi samlappa mariba Pao sing lobirasi. Ngarang mahigi lairembi Saraswati Puja numitki numidang awang nungpokta maming chaliba college Cotton College ki mahiroi singna college asigi mingchat thian bagi thokdok ama thokre. Tawbagi di mamang dasu college asigi mahiroi singna natta oidaba thong kya chathakibagi record leitabadi natte. Ngarang numidang hidak ngaurabani haiba mahiroi kharana college asigi manakta leiba fast food ki restaurant amada laklaga mineral water pinanaba haiki adubo thabak tawba angang sing adu asmis ngangde hairaduna mamaida Cotton College ki satra yankai mukna road amadi chaina chingba puduna laklaga restaurant asigi mapu amasung thomi sing phuraki maroina mapu asi phibam thina sokpadagi manak nakpa Mahendra Mohan Chowdhury Hospital da puduna laikanaba taki Restaurant asisu makoina amanga takya thokhanki thokdog asiga mari linana hojik phawbada Pan Bazar Police na satra amadi phajinkre asumna ka henba mahiroi kharana ikai khumna ningai oiraba college asigi mingchat thihanki AIUDF ki MLA Aminul Islam nangarang ka saugatpa Susmita Dev yaurabadi Grand Alliance tagi AIUDF thorakani haina warning pikiba dugi makha tarakpa oina ngasidi Susmita Dev na mahaki sur honglakladuna Congress Party ki Sangvidhan matungina chatkani loinana Barak ki Congress luchingba kharasu kagi mayokta chatkani hairakre adubo MP Pradut Bordoloinadi Congress Party ki matangda Aminul Islam na ngangbagi hak leite hairaki loinana Minister Himanta Biswa Sarma na AIUDF ta Congress na changjabasi tasengna ikai ningai ni Congress na Assam miyamdagi lapthokpani hairakli AJP की बैंक अकाउंट सेल हापचिनगनी मियामना सु सेल की मतंग पांगबियो सेल खाइरोई हाइरबदे अकाउंट सेल हापचिनगनी हाइना हिमंत बिस्वा शर्मा हाइरखिबगा लोइनना मिनिस्टर पीयूष हजारिका ना AJP दी मपुंसी चुप्पा सेल खाइबा पार्टी ने सेल खाइबदा गिनीस रिकॉर्ड थमगदबा पार्टी ने हाइरखरे अदुबो लुरिन ज्योति गोगोइनदी सेल खाइबगी मास्टर दी हिमंत बिस्वा शर्मा ने हाइना मुक पाउखुम हलखी Panwa yai ngarang mikhalda BJP amadi Congress ka China bangamnanaba sel mathau tai haikibaga loinana miyamda sel gi mateng pangbiraknabagi damak bank account number pirakhibani AJP gi president Lurin Jyoti Gogoina ngasi Guwahati gi GMCH auditorium da aphabam mahiroi nupi macha lising 15 ga chamaga humpuda scooty yen thokladuna minister Himanta Biswa Sarma na mapa amasung macha nupi gi marakta leinaba mari ama pukhatladuna pukning nungsiningai oiba wafam kaya phongdokhi mahaki oinadi macha nupi dana hena nungsi hena luna tawi maramdi mahaki amasung Assam gi future animak nupi macha singi macha nupi singi mathaktani haiki mahakna ngamlabadi nupi macha singda makhong mari panba gari piramgadabani su haiki nakalamaromda nupa macha aphaba satra singda su yamna thunamak bullet natraga splendor piragani haibagi thajabasu pikhi talaki chatnabina nupi singi hakmat pirambadu su palladuna ngasidi madugi chatnabi dusu mangkhre haiki Hayeng February 19 se Assam gi oina puari oihorogadaba numit amani Prime Minister Narendra Modi na Brahmaputra Turel gi mathakta sagadaba thong ani nongmatada urep uyung tamgani Jorhat Majuli samnaba kilometer 9 sangba thong amasung Dhuburi Fulbari samnaba thong animak Prime Minister na virtually urep uyung tamlagani Asida sunatana hayeng Prime Minister Narendra Modi na Ropex jahas marisu hangdoklagani masigi manungda anina Majuli Nimati gi marakta aduga Dhuburi hat singimari amasung Guwahati North Guwahati gi maraktana amamamna service pigani hariba matamga yammak chunaraba jahas asida amuktada passenger chamaga yankai tongbaga loinana truck ani amasung 4-wheeler mari puba ngami hairi ngasi Guwahati Medical College ki State Cancer Hospital da yamnamak anuba makhal gi khulai ama hapchinkre radiation oncology block hangdokhibaga loinana lupa crore 19 piba tom therapy hospital asida hangdokre Minister Himanta Biswa Sarma gi mingchat thihanaba hotnarambagi damak local news website amagi journalist police na phajinkre news portal Pratibimba Live ki editor-in-chief Taufiquddin Ahmed amasung news editor Iqbal Dispur Police na phajin ki baga loinana asigumba news sandokliba sigi marumda kari leibage haibadu thigat nabagi dama makhoi animak police custody da thamkhre
ꯋꯦꯕꯁꯥꯏꯠ ꯑꯁꯤꯅ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯌꯥꯝꯅꯃꯛ ꯐꯖꯗꯕ ꯃꯑꯣꯡꯗ ꯊꯥꯒꯠꯂꯛꯇꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯀꯦꯁ ꯑꯁꯤ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯗꯤꯁꯄꯨꯔ ꯄꯨꯂꯤꯁꯅ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯄꯥꯎꯃꯤ 3 ꯑꯃꯒꯁꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯔꯣꯜ ꯈꯧꯔꯤꯔꯣꯜ ꯁꯤꯂꯨꯞ ꯑꯁꯥꯝꯒꯤ 95ꯁꯨꯕ ꯃꯄꯣꯛ ꯊꯧꯔꯝ ꯑꯃꯁꯨꯡ ꯆꯍꯤꯒꯤ ꯃꯤꯐꯝ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯣꯡꯃ ꯆꯨꯞꯅ ꯈꯧꯔꯤꯔꯣꯜ ꯁꯪꯂꯦꯟ ꯂꯛꯈꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯅꯣꯡꯃꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯗ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄ, ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ, ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨꯡ ꯀꯕꯤ ꯁꯟꯃꯦꯂꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯥꯍꯤꯇ꯭ꯌ ꯊꯣꯛꯄꯥꯡꯂꯨꯞ ꯁꯥꯊꯧꯂꯨꯞꯅ ꯄꯤꯕ ꯈꯨꯝꯕꯣꯡꯃꯌꯨꯝ ꯒꯧꯔꯍꯔꯤ ꯃꯙꯨꯃꯇꯤ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗ ꯏꯪ 2012ꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯛꯇꯤꯕꯤꯁꯠ ꯆꯨꯡꯈꯥꯝ ꯌꯁꯋꯟꯇ ꯄꯤꯔꯒꯅꯤ꯫ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯒꯅꯤ꯫ ꯑꯦꯋꯥꯔꯗ ꯑꯁꯤꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000, ꯁꯥꯏꯇꯦꯁꯟ ꯑꯃ ꯑꯃꯗꯤ ꯁꯣꯜ ꯑꯃꯁꯨ ꯌꯥꯎꯔꯤ꯫ आर्म फोर्सेस स्पेशल पावर्स एक्ट आप्सपा लौथोकनबा सेंटरदा तक्सिलगनी हाइना मणिपुरगी सीएम एन बिरेन ngasi असेंबलीदा फोंदोखरे अदुबो ngamkhai state su oiba maramna ek asi lौथोकपा taraiba oiramloi hainasu सीएम na panki नाकलमरोमदा जुको अमसुंग तुंगजोय लोइदना स्टेट असigi ngamkhai area da handak oirakliba phibam asigi matangda palladuna state ngamkhai gi matangdadi karigumba compromise amata tawroi hainasu सीएम na panki असिदसु नतना स्टेट असिगी मफम खुदिंगमक चप मानना चौखट मिननबगीदमक गो टू हिल्स अमसुंग गो टू विलेज असी माकी मंगलाने मसिना स्टेट असिदा लैमिनरिबा कम्युनिटी सिंगी मरक्ता इकाई खुमनबा नुंगसिनबा अमसुंग थाजबा पुरकने मंगलान असी माकी लेंगाकी हौखिबा चही अहुम असिदा मंगफाउनखी मरमदुना अइखोई काउथोकपा हैसी अमसुंग ngakpiba हैसी लोइनना अइखोई पुन्ना हिंगमिनसी हाइना सोशल मीडिया की खुथांगदा सीएम ना फोंदोरखी पोनफम पाउचेगी ऑफिसता बॉम्ब थमलंबा थोदोगदुगी मतंगदा थिगतनबा इम्फाल वेस्ट की एसपी ना लुचिंगबा मेंबर मरीना साबा स्पेशल इन्वेस्टिगेशन टीम अमा सेमले हाइना होम डिपार्टमेंट सुपारिबा मणिपुर की सीएम एन बिरेना हाउसता लौथोखरे मिजोरम द कोविड केस हंथरकपगा लोइनना क्लास 9 अमसुंग 11 की महैरोई सिंगयोइना स्कूल सिंग लागलिबा फेब्रुवारी 19 दगी अमुक हांगलगने स्कूल चंगद्रिंगैगी ममांगदा महैरोई खुदिमक थर्मल स्क्रीनिंग तौगने पनबा याय स्टेटस द क्लास 10 अमसुंग 12 की ओइनदे स्कूल सिंग हौखिबा जनवरी 19 दगी हांगख्रबने स्टेटस द कोविड केस हंथरकपगा लोइनना हौजिक मिजोरम द एक्टिव केस लैरिबासी 35 खक्तने मेघालय द क्वालिटी रबर पुथोकपा ngamnanaba ममिंग लेरबा टायर फैक्ट्री मद्रास रबर फैक्ट्री MRF ना पार्टनरशिप समिट अमा मेघालय की मेंडी पथारदा पांथोकलगने समिट असिना रबर सागई की स्टेक होल्डर सिंगा वरी साननबगी फंबाक अमा सागतपा ngamlagani हाइरे पनबयाई इंडिया दा MRF असि ख्वाइदगी चावबा टायर मेकर अमा ओइबत नतना नेचुरल रबर ख्वाइदगी मसिंग यामना पुथोकपा कंपनी अमने पनबयाई लेबागासिदा पुथोकलिबा रबर की चादा 19 मुक्ति अवांग नोंपोक्तगिनी अदुबु पुथोकलिबा रबर असिगी चादा 60 अनेम्बा क्वालिटी गिनी टायर इंडस्ट्री दा सिजनबा याद्रिबने हौखिबा पुंग 19 असिदा अवांग नोंपोकि स्टेट सिंगी मनुंगदा हौजिक फावबदा ngasiगी ओइना कोविड-19 पॉजिटिव ओइबगी रिपोर्ट लाख्रबा स्टेट सिंगी मनुंगदा मणिपुर दा 10 त्रिपुरा दा 2 अमदि मिजोरम दा अमने इंडिया ngasiगी oina hojik phawda covid ki anouba positive case lising 12 ga chani supna manga phangkhre apunba nabagi masing crore amaga lakh 8 lising 98 ga chahum yaukhre hojik laying libagi masing na lakh amaga lising 13 ni amadi apunba laikhidabagi masing lakh amaga lising 53 supna 13 yaukhre ngasigi oina hojik phawda india da covid anaba marfu manga laikhidabagi paw lakli लेबागासिगी डोनर मिनिस्टर डॉक्टर जितेंद्र सिंह ना कोविड मतुंगी इंडिया अमसुंग लेबागासिगी सेल थुमगी फिबमदा अवांग नोंपोकना लमजिंगदुना पुगनी हाइख्रे स्ट्रेंथनिंग लॉजिस्टिक्स challenges and opportunities for e-commerce in northeast haiba hiramasida sinlangkiba webinar amada wangaloduna union minister asina haike Prime Minister Narendra Modi na awang nongpokta lambi thongi phibam phagat hanbada hena mityeng changba sina lamdamasi leibagasi atai state singa manana pukhalakpa ngambata natana masigi mahayoina awang nongpokna double digit growth purakpa ngamgani amasung $1 trillion mangagi economy phangba ngamgani su haiki e-commerce supply chain asina lamdamasigi economy hena chokot hanabagi khwaidagi afaba area singi manungda amani hainasu minister asina makhatana panki
ngasi Bangladesh High Court na lebaga sida lariba online platform khudingmaktagi all the Prime Minister's Men Koba Al Jazeera gi documentary asi loktokhinaba Bangladesh Telecommunication Regulatory Commission da hairakre. Hariba documentary asi hokiba February amada Al Jazeera na telecast tawkibane. Bangladesh Army ki Chief of Staff General Aziz Ahmed na maki machin manaw sing government contract lobada kana hannaba mateng pangki haina report asida maral sirakhi. Awami Likta affiliate toba tongan tongan ba luching ba kyana Al Jazeera bo ban tongnabagi akanba dabisu tongnarakli. Myanmar military na lebaga sida mikhal dauna pangthokani haibagi thajaba pikre adubu makoina chathakhiba thong adu kuni haiba yakhidabaga loinana makoina power seize tawkhiba du achumbani claim tawrakli. Nakalamaromda army gi action aduda China gi mateng yawi haina sandorakliba pau adu tongani su hairakre. Chaidagasida protesters singna disobedience movement sogol aduna ngarang angan bamatamda railway track tamna changshil aduna konung sahar yangon amasung khagi sahar maula mainegi marakta chenba train thingduna thamki. Buddhist lamboiba singnasu military kugi mayokta chongthorakhi amasung lamboiba cha khaya yauna nongchupki samudra mapangi sahar thangket phauduna march tawki. Aroibada ngasigi tentakpa maroiba pau khara. Minister Himanta Biswa Sarmana AGP da seat nipu piroi karigumba seat nipu asi piba tarbadi AGP na friendly alliance oina contest toba yagani hairakre. Golagans da AGP 0 tahore AGP Anchalik taramanga pham thadokre adubu karamba party da changadoribano hojik phawba khangba ngamdri. Ngasi numidang wairam pung mangaga midi yangkhai mari muktabada Assam amasung awang nungpokki mafam kharada Richter scale mari dasmik taret magnitude ki changda yuhar hakre. Yuhar haba sigi epicenter Assam gi Sonitpur district tani hairi amangata thokpagi paude hojik phawbada laktri. Ngasi Himanta Biswa Sarma gi mari suba lairi eta hopunor pom khedi phongkre Meghalaya gi CM Conrad Sangmana Hotel Vivanta lairik asigi makhum haing tokhi. Ajit Bhuyana Grand Alliance Tamaki Party ki damak sit tara pinanaba hairakre. Senior journalist MJ Akbar defamation case ta maithi hore. Me Too movement na mai pakre. Rahul Gandhi na Lieutenant Governor Kiran Bedi lokthokibagi matang da reaction piraduna non-resident na Puducherry ge Lieutenant Governor oiba yaroi hairakli. Punjab ki Municipal Mikhal Congress na humkre. SD BJP amadi aap phibam thina maithi hore. Sanglaba chahi yankayumdoi matungda Congress na Bhatinda paikre. CM Mamta Banerjee Nandigram Khaktadagi Mikhal Thingnanabagi wafam lairi. Amadi activist Nikita Phagadabadagi tha ahumgi protection phangkre. Ngasi ganadi Arambai News Guwahati da Manipuri Pao sandok chaba matang sa loisinjabaga loinana tabiriba singbo amkasu